International Day Against Drug Abuse and Illicit Trafficking 2026 Palan Thouram Dorendro Memorial Higher Secondary School da Manipur State Legal Service Authority ki miyeng MAKHADA District Legal Service Authority THOUBAL ga KHUTSANADUNA Legal Aid Clinic HEIROK AMADI HEIROK Police Station ga PUNA PANGTHOKKHRE Ngasi ki thoram da President Member oina Dorendro English Higher Secondary School ki Principal Nauram Radhamani Devi HEIROK Police Station ga Officer in Charge Laimapokpam Amit Kumar DME HSS ki School Managing Director की Secretary Kuntrakpam Basanta Singh HEIROK Part 2 GB Management Committee की Member Thokchom Konthoremba Saruyaki Loinana Athoibam Wangangloi oina Panel Lawyer की Advocate Khoishnam Jeton Maitai Amadi Legal Aid Clinic HEIROK की Coordinator Wahingbam Jivan Singna Saruyaki ngasi Palan Thouram adu ki sarukama oina HEIROK ki tongan ba school singdagi lakpa mahiroi singna layekpa changdamnaba amadi quiz competition amasu pangthokpaga loinana makok thongba takraba singda manasu yenthoki ngasi ki thoram adu da wangangloi oina sarukyaki Legal Aid Clinic HEIROK ki coordinator Wahingbam Jivan nahai ngasi June 13 asi malengi mafam singdasu International Day Against Drug Abuse and Illicit Trafficking gi Palan Thouram pangthoknabagi saruk ama oina mafam asidasu pangthokpani haiki mahangna makha taraduna hai chahi nauriba singbu nisagi ipaktagi afabalambida pubiba mathau tai haiki ngasi gi thoram da athoiba wangangloi oina saruyakiba panel lawyer gi advocate Khoishnam Jeton Maitaina hai nisana piriba chaitheng asi asuki matik sathikre masina mahi tambada natana samas asidasu amangba kaya piri haiki mahangna makha taraduna hai nisadagi aikoi lapna leirasi afaba khunai ama ohilasi haibaga loinana nisana miyoibada piriba chaitheng amadi mangjaba kaya gi maramda marik chumba wafam sing thamki Yes, group tagina edal propose drug am sina ba propose ekoi male goina haiba inkala ba jupchinga drug ta laisu ta ragade ekoi tungi jumene oigida ba angang sing se mangthrak ba yahana pithribi da leiba bipum pudik mana leiba scholar kayana drug se thingda ba yade drug se thingba dingam dagasu awareness ke apiraga haiba angang sing se apawla bida wellness oina ba damokta har khungja oina ngasi pithribi na male goina yanara ba June 26 asida ekoju asi Dorendro Memorial in this ko metal health na ba mi se ta koi metal on de angau bani angau bi lain bande ka adu mental health na se angau bani di local lali angau bi stage di magi level di yor kan ngor ka damni aduna akoi na mental health ki se ko yamna chenna ba darkar wai drug kucharati drug chaba imung do nisa chaba imung do family breakdown ogini drug chaba imung se family breakdown organ kari genda mana taluba fungo pasha khare do magi drug da magi nisada da pasha da sinna ningne macha ki life le bi ni khangoi macha ki firol le bi ni khangoi imung munungi awara pathi ni ba khangoi aduna drug chaba gi de thori ba poche ai sa drug chaba ai sa gi mental health solve pam ai gi family kai la pa imung manu kai la pa adudiki angang chuna drug charna school lagi light tambat tok lakan aduna school ki ozamana magi class ta lai